ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯁꯥꯔꯀꯜ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯗꯝꯖꯔꯤ ꯑꯍꯥꯟꯕꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯥ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯄꯥꯊꯣꯛꯆꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯤꯌꯥꯝꯅ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯕꯗꯒꯤ ꯁꯣꯛꯇꯨꯅ ꯖꯦꯅꯤꯝꯁꯇ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯂꯥꯏꯀꯠꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯂꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯗꯦꯅꯤꯁ ꯆꯍꯤ 19 ꯑꯄꯣꯛꯄ ꯀꯔꯤꯝ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯏꯀꯠꯅꯔꯤꯕ ꯗꯦꯅꯤꯁꯅ ꯖꯦꯅꯤꯝꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯂꯩꯕ ꯒꯥꯔꯤ ꯑꯃ ꯁꯣ ꯐꯛꯀꯥꯏꯗꯨꯅ ꯏꯟꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯦꯟꯊꯣꯛꯂꯒ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯊꯥꯡ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯖꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯆꯧꯀꯤꯗꯥꯔ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯂꯦ ꯄꯥꯎꯅꯤꯜꯈꯣꯜ ꯄꯥꯎꯆꯦꯅ ꯐꯣꯡꯕꯅꯤ ꯄꯥꯊꯣꯛꯆꯔꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯆꯧꯀꯤꯗꯥꯔ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯑꯃꯗꯤ ꯆꯩꯅ ꯀꯜꯂꯝꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯁꯣꯛꯂꯕ ꯆꯧꯀꯤꯗꯥꯔꯅ ꯍꯟꯕ ꯂꯩꯇꯅ ꯃꯁꯥꯒꯤ ꯅꯣꯡꯃꯩ ꯗꯕꯜ ꯕꯦꯔꯦꯜ ꯄꯨꯊꯣꯛꯇꯨꯅ ꯀꯥꯞꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯥꯟꯅꯕꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯈ꯭ꯔꯦ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯦꯁꯣꯔ ꯆꯍꯤ 90 ꯑꯄꯣꯛꯄ ꯔꯥꯖꯦꯟ ꯀꯛꯆꯤꯡ ꯄꯟꯖꯤ ꯂꯩꯀꯥꯏꯗ ꯁꯦꯟꯅꯕꯅꯤ ꯍꯥꯏꯔꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯤꯕ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯦꯁꯣꯔꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯔꯥꯖꯦꯁꯣꯔꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯑꯃꯁꯨꯡ ꯆꯩꯅ ꯀꯟꯗꯨꯅ ꯄꯨꯔꯛꯈꯤ ꯍꯥꯏꯔꯤ ꯁꯣꯛꯂꯕ ꯔꯥꯖꯦꯁꯣꯔꯅ ꯍꯟꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯍꯥꯛꯀꯤ ꯗꯕꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯗ ꯍꯟꯗꯨꯅ ꯀꯥꯞꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯈꯣꯡꯗ ꯁꯣꯛꯂꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯤꯡꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈꯤ ꯍꯥꯏꯔꯤ ꯈꯨꯗꯛꯇ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯍꯨꯔꯥꯟꯕꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯀꯛꯆꯤꯡ AT ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯑꯗꯨꯃꯛ ꯑꯣꯏꯅ ꯃꯤꯐꯥ ꯃꯤꯄꯨꯅ ꯆꯤꯡꯕꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ NIA fakhiba Roger houjik thokliba irang asida maru oina chennaba mioini haiba khangba ngamle paujil news service ta gelokhatjabani pathokchari ngarang National Investigation Agency NIA na Manipur da thokliba kanglup ke irang asi thokhanbada achouba thodang lobani haiba Imphal International Airport tagi fakhiba thongmin thang haukip Alliance thangboi haukip Alliance Roger Indian Penal Code ke tongan ba section amadi unlawful activist Prevention Act makhada haukiba sahi ge July 18 da taukiba suomotu case amagi matung inna fawani hairi India gi awang nongpo ke lamdam singda amadi India gi lenga ki mayokta lan haudun state asida hingsa thokhanbada amadi kanglop masel gi irang da hena mateng pangsinbada achouba thodang loba mioi amani su hairi kuki amadi zomi gi lalholup singna Manipur da sarangna ba thokhan khi amadi maduda North East state singda leiriba amadi Myanmar gi tongan ba lalholup singna mateng pangsli NIA na faraba Roger Security Force ta sathakiba attack sing amadi state asida thokliba hingsa gi thodokta maru oina chennaba mioi amani mak Myanmar gi kuki National Front Burma KNFB ga khusamnaduna Manipur da thokliba irang asi chauthoknaba honabada su maru oiba thodang loduna PDF KNFB dagi khusu khulai nongmai maru nongmai amadi bomna singba kaya pusilaktuna Manipur gi kuki maitai landa sejanaki haibasu khangma ngamle Manipur da thokiba security force amadi makhoi gi yeknabasingi mathakta chathakiba attack sing dasu hakthengna Chennai haiba masana yazaba galoinana KNFMC amadi United Tribal Volunteer UTB gi thabak thoram tawi haiba masana phongdokle hairi NIA na thokliba irang asigi matangda chatharakpa investigation asida hakthengna Chennaba mioi kaya ama masak maming khangba amadi karam balal holup singna North East kilamdam da tangdu leitaba thugaina ba honarakliba singchu
khangdokpa ngamle haina paw asina makha tari.